Manipurda dengue laichat laksin bangamle Dr. Rehman Manipurda COVID-19 gi web anirak mayok nakibadage khamthengna wanaringai cherak asida mafam kaya da dengue amuk sandorakpage miyamna mipainari ba se thoidongna kingai oide amade Manipurda laichat asige phibam laksin bangamle haina National Vector-Borne Disease Control Program Manipur NV VDCP gi State Malaria Officer Dr. Rehman Sisi na phongdorok le wafam asiga mari lainana ngasi sana laipak na Dr. Rehman Sisi ga akhanana unabada haukiba numit kharagi manungda Manipur gi mafam khara dengue sandorokli ba se makata na sandoroktana ba laukhatpam thokpa section thorang khudingmak laukhat lei maram asina miyamna ka hena mi painingai oide haibo wafam sing phongdorakre Dr. Rehman na hai dengue hairi ba laina ase Aedes aegypti haina khangnaba kang makhal amana thokhan bane kang ase Maruoina ayuk nungthilgi matamda active oi kang asina miyoibada sikpa matamda miyoibagi haksangi mafam ama khaktada mabuk thana i chupagi mahutta mafam amade tongan ba miyoy singda sikpagi hainabi lei masina maram oiduna dengue gi laichat ase thuna yangna sandokpane handak Manipur da thengnari ba se ahumlak suba oire ahan ba madi ani suba kesing mathang sinna kumja 2007 da moreda amade imphal ge thangmai bandana kumja 2017 da thengnakhibane hauzik phawagi oina Manipur da laina asi nare khanglaba miyoi kunthra ga manga rom laidai masigi manungda Imphal East District ke Chingmairong da khwaidagi yambo oina case kungani thoi Imphal West da ane Thobal da manga Tamenglong da ama de Kangpokpi District da ani thengnare laichat asina naba thengnaraba mafam singge akoibada cheliba khongbal lupal khudingmakta larvicide tilhat hidak saithokpa nongma kanaraga fogging ahumlak kapthokpa amade miyamda awareness pibagi thabak sing chathare larvicide saithokpa sina marumgi stage ta lariba kang sing adu hatpani amade fogging kapthokpa aduna kang mapi sing adu hatpane section thawrang sing asina kang ase sandorokpa thingba ngamlaga ne laina asigi maruoiba layong singde kokchekpa laihauhauba khutang chekpa waningba amade haksang sokthabana chingbane adum oinamak laichat asi ahan boina nariba singdade thoidongna kiningai oide laichat asigi akaknaba hidak leitrabasu positive oiba singna laihau tawrabade paracetamol amasung chikpa naba tawba singda pen killer ga loinana machi oiba chinjak sing charaga adumak phaba yagane masigi mathakta department ki mari leinaba singna anaba singda hakthengna yengsilibane masina laichat asina thokhanba yaba khudong thiba thokdok sing ngak thokpa ngamgare laina asi maruoina nongju tha loikhiba chayol kharagi matungda sandokpa hauragane nongna maram oiduna tunghauba mafam singda kang macha kokpane marum sing ase chahi amarom kangduna leirabasu ising thengnarubada macha olakpa ngambage mapangal phawba leiriba tamthiba kang makhal amane maram asina miyamna laina asidagi ngakthokna bahotnaba tai haujik maki oina department ki maiki dagi section thorang kaya ama laukhatuna laina ase sandoktana bahotnariba sige makhada miyamna yumgi akoibada ising tungpham lehendaba tumba matamda kangkhal khanba amade yariba makai imungda kang leitanaba thorang sing laukhatkadabane machi oiba chinjak marang kaina chabaga loinana laina asigi layong oigani chingnarabade mari leinaba singda pau pigadabani amade hidak langthak sing matam chana chathokna bahotnagadabane Manipur gi mafam atai da laina asi sandokpagi chang nemlagasu Imphal East District ke Chingmairong da case kungani thoi thengnaduna khwaidagi wangliba se maru oina mafam asigi akoibada achauba hotel sing leriba sida lekpa laklamba miyoi singdage sandokpo oigani haina thajare hotel da lairamba miyoi sing aduge sample lawgadabasu makoidi nongmanini khakta lairamba maramna makoigi khongul lina bahonabada khudong chadaba mayoknare adum oinamak mafam asigi akoibada fogging kapthokpa amade khongbal lupal sing hidak chaithokpagi mathakta miyamda laina asigi maramda awareness pikhrei positive oiba thengnariba singsu hakthengna yengsilaba matungda hidak langthak sing thaba hore amade haujik maki oina khudong thiningai oiba amata leite haina mahakna makha takhi ningsingba yabade haukiba September 8 dage tha asigi kunga taruk phawbada state asida thengnakraba dengue case kunthra ga manga asigi manungda nupi tara manga amade nupa kun oire masigi manungda masagi chahi mari dagi na 8 phawgi manungda leiba angang mangai laina ase ahal angang khaidana narakpa yaba amade akaknaba hidak langthak leitaba maramna haujik maki oina laina asi laksin bangamle hairagasu miyamna laina ase naraktanaba section ba mathau tari hainasu phongdorokle EM mahisang hangbage
वाफम होम डिपार्टमेंट का तानरगा लेपकने मणिपुर कोविड-19 लाइचत की फिबम फगलकपगा लोइनना स्कूल हांगदोकपगी वाफम स्टेट होम डिपार्टमेंट का तानरगा लेपकने मसिगिदमक यंगसिननबा होम डिपार्टमेंट से पीख्रे हौजिक फाउबगी ओइना स्कूल हांगदोकपगी अयाबा लैंगांगना पीखिबा लैते हाइना एजुकेशन मिनिस्टर सोरोखाइबम राजेन फोंदोखरे पाउमी सिंह हंगबा वहांगी पाउखुमदा एजुकेशन मिनिस्टर एस राजेन हाई मणिपुर कोविड लाइचत लाकपदगे कुमजा 2020 की अप्रैल थादगे स्कूल सिंह थिंगदुना लाकलबा मतुंगदा मतम खरा हांगदोकलुरबसु कोविड की अनी सुबा वेब लाकपदगे स्कूल सिंह अमुक थिंगदुना लाकलिबने हौजिक स्टेट असिगी ओइना स्कूल अमता हांगबगे अयाबा पीखिद्री कोविड नमरम ओइरगा क्लास 10 अमदि 12 के ममांग सही की एग्जाम सिंह पांगथोक्तना प्रमोशन पीखिबने मरक असिदा चुराचानपुर डिस्ट्रिक्ट प्राइवेट स्कूल खरा हांगलगा मही तंबा हौबगी पाउ फंगलकपदगे मधु थिंगजिनख्रे हौजिक फाउबदा स्टेट असिदा वैक्सीन कापलिबा असे चही 19 मथकी मियोइसिंगने पिकलिबा अंगांगसिंग वैक्सीन कापत्रिबनिना लाइचत असी संदोरकपा याबगी फिबम लैबना अथिंगबा असि थमदुना लाकपने स्टेट असिदा कोविड-19 की फिबम फगलबसु मसिगी कांगलोन असी होम डिपार्टमेंट सेंबना मखोइगा तानादबा यादबा लै मसिगिदमक होम डिपार्टमेंट से इदुना हाइख्रे हंदक सुप्रीम कोर्ट की जजमेंट अमकी मतुंगिना कोविड-19 लाइचत मनुंगदा ऑनलाइन क्लास तौरबसु स्कूल फी असी चादा 15 तारगा चादा 35 पीगदबनी हाइना मरी लैनबसिंगदा खंगनख्रबा मतुंगदा करी तौबा याबगी यंगसिनगने हाना प्राइवेट स्कूल सिंह चादा 50 फी थीनबा लेपखिबा प्राइवेट स्कूल सिंह महिरोइलुपसिंगे लुसिंगबसिंग याउना स्टेक होल्डर सिंह तानरगा लेपखिबने हौजिक सुप्रीम कोर्ट की जजमेंट अमा लाकपदगे स्कूल खरदगी फी असे चादा 35 यहोनबीनबा चे पीरकपा लैरे मसी सुप्रीम कोर्ट की ओइबा जजमेंट लैबना करी तौबा याबगे हाइबदु स्टेक होल्डर सिंह याउना खनदबा यादबा लै मरम असिना मखोइगा पुन्ना खनमिनरगा करी तौबा याबगे यंगसिनगनी हाइखे मखुट सांगलंबा अमा जुडिशियल कस्टडी रिमांड पीख्रे अहिंग नोंयाइदा तुंगदुना लैबा नुपीगी कादा चंगदुना मखुट सांगलुबनी हाइबा मियोय अमा ngarang judicial magistrate first class Imphal East na November 10 fauba judicial custody remand pikre ngarang court na judicial custody remand pikreba miyoi adude khurai angom mayai lekai dage lai mayum Syam Sundar Sharma chahi nifu ne maha case asiga mari leinana tha asigi kunmanga da police na fagatlaba matungda ngarang fauba police custody da leirakibane amade judicial custody remand prayer ga loinana ngarang court ta puthorokibane केस असिगी मतंग द पुलिस तगी फंगबा पाउगी मतुंगिना था असिगी कुनमंगा द इम्फाल ईस्ट डिस्ट्रिक्ट वुमेन पुलिस ता वाकट अमा लाखे वाकट अदुना पल्लिबदे मपुरोइबा अमदे मसा सिंगा नुमिदांग अथेंगबा फाउबा टीवी यंगमिनरबा मतुंग द महाके मचा अतोंबगा तुंबा चंगलखिबा नोंगाई मतुंग पुंग 12 मिनिट 10 रोम ताबा मतमदा तुंगदगी मसा सोलखिबने अहानबदा मपुरोइबो ओइरबोय निंगदुना मखुत कंथोकलगा तुमिना लैखे अदुबु हेंजिलकपदगे ओंथोक्तुना येंगलुबदा एक्यूज श्याम सुंदर लेप्तुना लैरमखिबने महाके मपुरोइबा अमदे इमुंग मनुंग तानबा लाउनबा होनबदा महाकना मोन नमसिंदुना थमखे मसिगी मतुंगदा एक्यूज असिना फमुंगदा काखतुना नमदुना फमलाननबा होनरखिबनी हाइरे वाकट अदुगा मरी लैनना एक्यूज अदु पुलिस कस्टडीदा थमदुना वहंग पहंग चथबदा नुमित अदु महाकी मरुपसिंगा युंगाउरबा मतुंगदा गंजा अमुक थकलुबदगे वाखल फाथबा ngamdabadage थौदोक अदु चथगिबनी हाइना मराल याजरे हाइरे अरोइबदा ताबिलिबा पुंनमकपु थागतसरी।